Yellow Purup Singa Kuki Singa Gimarakta Atsobo Irang ama thoklakpa yai haina maibon phaumaina phongdokhre Kuki Singa sathariba ka henba thawong singa madi aranba wafam kaya achumba saduna ngang sakliba ase athubada handoktarabade lamdam asigi Yellow Purup Singa Kuki Singa Gimarakta Atsobo Irang ama thoklakpa yai haina Jalaro United Committee Manipur gi maikaidagi section wa thingkhre iramasiga mari leinana ngase namdulongda pangthokiba pawgi mifam amada Jalaro United Committee Manipur gi president maibon phaumaina hai ngarang kangpokpi district ki manungchan laiba konsa khulgi khunja singna yom sana ba lamtu sengdokpagi thabak chatharingaida khulai matik chana paiba kuki kangbu amama phamadu da laktuna athingba piba ka loinana konsa khulgi village chief Amson abon mai amadi village chairman di adambu tamthina phurambagi thawdo ase kuki singi ka henba thawong ne mitop na mapugi lam mullaga laiba haibase asumba nate aranbo wafam kaya haijinduna kuki singna thengkhang kaya da chatharakliba ka henba thawong ase makhata na chatharakpa tarbadi Yellow Purup Singa Kuki Singa gi marakta achauba irang ama thoklakpa yai hiram asida Manipur gi governor amadi chief secretary na khulai paiduna lakliba singa du kana kanano suda leiba cadre sing oiraga na makhoina chathakiba thawong singa du yade haiduna loge oiba chapchaba thabak lokhatpiu madu natrabadi pamdaba thawdok sing hena thoklakpa yai haina mahana phongdoke mahana makhata na hai Jalarong United Committee na lamdam asida khundaminariba Yellow Purup Singa se yamna nuksi sanana leiminaduna ing tappa lamdam ama oihanba pame asigumba tanja asida mitop kharana ka henba thawong sing makhata na chatharakpada laingak na yengduna leirabadi yamna sawba thohaningdaba thawdok tholak loi haidingai leite haina mahana makhata ke Waf Amendment Bill gi mayokta khongchat chatkre hantak Lok Sabha amadi Rajya Sabha da pass tawkhiba Waf Amendment Bill 2025 ki mayokta pangal tem Manipur sinduna mioi lising kaya na saruk yaduna ngasi miyam ki khongchat ama chatkre wabagai AC gi hanagi MLA Fazul Rahim yauna mioi kaya na saruk yaduna irong se saba Eco Park ta leba pangal tem gi headquarter da gi chatkhiba khongchat aduga mari leinana PT Manipur gi President Said Alamna pass tawkhiba bill ase leba asida leireba Islam lining chatliba Muslim singda sauna sokhale anti-Muslim oiba bill ase lebak mayam ki amate minority singi khanduna khudakta handokpiyo haike Manipur gi irang BJP na thokhanba oina uba langane 2026 ki matungda delimitation pangthoknaba center leader singda taksile haina Sardana phongdokhre BJP Manipur Pradesh ki President A Sardana haikre Manipur gi irang BJP na thokhanba oina uba langane delimitation Manipur gi oina 2026 ki matong pangthokpinaba central leader singda taksile BJP Thangmaiban Mandal na sinduna Kuyathong Pukri achauba mapal multipurpose hall da pangthokiba thoram aduda BJP Manipur Pradesh ki ex-president Mainam Borot BJP Manipur Pradesh ki senior vice president Nongthombam Nimbas BJP Manipur state ki ST Morcha president Lanjagai Kamai Thangmaiban AC ki MLA Khumukcham Joy Kisan BJP Thangmaiban Mandal ki president Mutum Rajendra na thorom gi athoiba mithunglen oina saruk yakhiba thoram aduda BJP Manipur Pradesh ki president A Sardana makha taraduna Bharatiya Janata Sangha haina lairamba 1980 da Bharatiya Janata Party haina saphonglakiba party asigi lusingba singna thamlakiba liklamda ngasigi karyakarta singna socially politically culturally kaitharamlaba India sibu amato oine India oihanaba honari haina su mahana phongdokhi hairo kalonaba mamang thangba waba singda saramba KCP PWG gi kem ama ngasi combined force na thugaiduna kuchukhulai amadi polam kaya phagatkhre hairi Meitei ningol singna tangkhul gi mabung maupa singda sajibugi khudol tamduna machin maupa oibagi achatpa mari adu utkhre Sahi lisang sin Manipur Ethnical Socio Cultural Organization MSCO na pangthoktuna lakpa sajibu khodol tamba igi khongol libagi thoram Kangpokpi district ki manungjan na laiba laikoi singda All Manipur Ethnical Socio Cultural Organization amade laikoi sing village authority na senduna tangkhul phurupki mobung maupa singda khodol tambagi thoram pangthokre thoromga mari lainana MSCO ki president Ibombi loitongbam na phongdokibada lamdam masida lairiba Yellow Purup Singbo mama amatagi masani sil enawni khanduna machan mase oiba singna mabung mopa oiba singda sajibugi khudol tamba igi khongol ligi thauramasi leisang sena pangthoktuna lakli handaki chahigi oina su anirak subo oina laikoi singda lairiba tangkhulgi mabung mopa singi maphamda ngamjaba chahi ama horokpagi chahi ama loikiba langdai asida MSCO na sinduna khudol tambagi thauramasi pangthokpani thauramasi maru oina pangthokliba sigi maramde lamdamasida lairiba Yellow Purup Singi marakta mapal lamdagi sangselokpa mitop
ꯊꯧꯋꯣꯡꯁꯤꯡꯅ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕꯁꯤꯡꯗ ꯁꯤꯡꯆꯦꯞ ꯊꯥꯗꯨꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯍꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯊꯤꯡꯅꯕ MSCOꯅ ꯍꯣꯠꯅꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯀꯣꯏꯁꯤꯡꯒꯤ ꯍꯦꯗꯃꯦꯟ ꯗꯥꯏꯅꯦꯜ ꯔꯤꯃꯥꯏꯅ ꯍꯥꯏꯈꯤꯕꯗ MSCOꯒꯤ ꯊꯧꯃꯤ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯖꯤꯕꯨ ꯈꯨꯗꯣꯜ ꯇꯝꯕ, ꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯕꯗꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯔꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯔꯛꯂꯕꯁꯨ ꯁꯨꯡꯀꯥꯏ ꯀꯥꯏꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯀꯣꯏꯁꯤꯡ ꯍꯦꯗꯃꯦꯟ ꯗꯥꯏꯅꯦꯜ ꯔꯤꯃꯥꯏ, MSCOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯕꯣꯇꯣꯝꯕꯤ ꯂꯣꯏꯇꯣꯡꯕꯝ, MSCOꯒꯤ ꯑꯦꯗꯚꯥꯏꯖꯔ IB ꯂꯨꯋꯥꯡ, ꯂꯩꯀꯣꯏꯁꯤꯡꯒꯤ ꯑꯦꯛꯁ ꯍꯦꯗꯃꯦꯟ AS ꯀꯥꯐꯨꯡꯀꯨꯏ ꯄꯥꯁꯇꯔ ꯐꯨꯡꯔꯩꯁꯥꯡ ꯀꯥꯁꯨꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯂꯣꯏꯅꯅ ꯃꯩꯇꯩ ꯅꯤꯡꯉꯣꯜꯁꯤꯡꯅ ꯇꯥꯡꯈꯨꯜꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗ ꯉꯝꯖꯕ ꯄꯣꯠꯂꯝ ꯈꯔ ꯁꯖꯤꯕꯨꯒꯤ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯗꯨ ꯎꯠꯈꯤ꯫ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ RPI ꯑꯥꯊꯥꯋꯥꯂꯦꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯝꯒꯤ ꯋꯥꯍꯧꯗ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯟꯁꯥ ꯈꯨꯜꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤꯁꯤꯡ ꯂꯥꯛꯂꯒ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯑꯦꯝꯁꯟ ꯑꯕꯣꯟꯃꯥꯏ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟ D ꯑꯗꯥꯝ ꯇꯝꯊꯤꯅ ꯐꯨꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ RPI ꯑꯥꯊꯥꯋꯥꯂꯦ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯇꯦꯛꯇ ꯁꯣꯛꯇꯨꯅ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕꯁꯤꯡꯒꯤ ꯐꯤꯚꯝ ꯌꯦꯡꯁꯤꯟꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ RPI ꯑꯥꯊꯥꯋꯥꯂꯦꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ BM ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯅꯠꯇꯦ, ꯑꯦꯇꯦꯝꯞ ꯇꯨ ꯃꯔꯗꯔꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯏ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯌꯥꯔꯛ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯗ ꯀꯛ ꯇꯧꯗꯨꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯐ ꯑꯦꯝꯁꯣꯟ ꯑꯕꯣꯟꯃꯥꯏ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟ D ꯑꯗꯥꯝꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ RPI ꯑꯥꯊꯥꯋꯥꯂꯦ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤ ꯒꯝꯒꯤ ꯐꯥꯏꯠꯇ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯊꯣꯛꯂꯛꯂꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯂꯛꯄ ꯊꯤꯡꯗꯨꯅ ꯀꯧꯕ꯭ꯔꯨꯗ ꯃꯩꯇꯩ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ꯫ ꯍꯌꯦꯡꯗꯒꯤ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯗ ꯁꯠꯗꯥꯎꯟ ꯇꯧꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯀꯕꯨꯏ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯃꯩꯇꯩ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃ ꯑꯣꯏꯅ ꯊꯧꯔꯤ ꯆꯤꯡꯅꯕꯒꯤ ꯊꯧꯔꯝ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣ ꯌꯨꯅꯤꯠ 20ꯅ ꯁꯤꯟꯗꯨꯅ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔ 6A ꯁꯥꯏꯠ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯍꯧ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯍꯟꯅ ꯁꯨꯅꯕꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯅ ꯃꯔꯨꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 5ꯔꯣꯝ ꯍꯦꯟꯅ ꯍꯟꯅ ꯁꯨꯅꯕꯒꯤ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯟꯅ ꯁꯨꯅꯕꯒꯤ ꯋꯥꯊꯣꯛ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯉꯁꯤꯁꯨ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯆꯤꯡꯕꯨꯔꯣꯏ ꯇꯝꯕꯨꯔꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯏꯆꯦꯜ ꯃꯥꯡꯈꯤꯕ ꯂꯩꯇꯕꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯎꯕ ꯐꯪꯉꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯪꯇꯞꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯀꯨꯀꯤꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯕꯒ ꯏꯔꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯗꯨꯅ ꯇꯣꯈꯥꯏꯕ ꯂꯩꯕꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯟꯗꯥꯗꯨꯅ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯁꯦꯝꯅꯕ ꯑꯇꯝꯅꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯔꯒ PR ꯊꯝꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯊꯥ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯃꯨꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯔꯥꯡ ꯆꯩꯆꯠ 5ꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯎꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯊꯝꯈꯤꯕ ꯏꯔꯣꯏꯅꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯇ꯭ꯔꯕꯗꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯐꯕ ꯐꯜ ꯐꯪꯒꯅꯤ ꯊꯥꯖꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞꯇꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯤꯔꯦꯞ ꯂꯩꯕꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯆꯤꯗꯥꯏꯗ ꯑꯔꯣꯏꯕ ꯂꯝꯈꯩꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯋꯥꯔꯤ ꯁꯥꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯆꯤꯜꯗ ꯇꯦꯟ ꯀꯥꯞꯄ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡꯅꯤ ꯂꯧꯏ꯫ ꯃꯅꯤꯄꯨꯔ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯕꯁꯨ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯂꯝꯗꯝ
matam asigi miyamna apunbagi saktamda singnarakibasinggi mayokta leptuna apunbagi saktam ngakna hingjanaba honaba haibase masana taba wafamne. India government Manipur bu 1949 da namlau logsinbikraba matung atonbigi masagum miraibagi thawong satharakibadagi miramdagi sanglakiba horokphom khangdaba lamhen tuhenba singna yelawmi miyamgi mathakta landaduna singnaba ngamlakibani lawi lamhen tuhenba singna leba asigi mathakta landaduna Manipurgi apunba saktam thugainabu hotnariba asigi mayokta karigumba India government gi maikaidagi matam sana warak lamba tarabadi khudakta waroshin purakpa ngamlagani India gi lusingba singi mafamda landarakiba singa sagonaduna chatpa amadi Manipur yelawmi singbu leba asigi first class citizen oina lawbagi mahut lawmi oina ubadagi lamhen tuhenba singna madugi khudongchaba lawduna singnaba ngamlakibani haibada haimanba thokloi. Union Home Minister na lamhen tuhenba singna talaba separate administration gi demand yaba ngamloi hairaga karigidamak matau karamna wari sanabagi thorang lokhalibano haibasini laibak thugainaba landaraliba singi oinade makhoigi demand phangdriba phawba khongpham handokloi haibagi phirep leina wari sanabagi khongthang lokhaliba asidi mapan thonggi oiba saglon amada manunglenba amadi yong talien sathanaba thorang ni lawi laibak yapun basaktam thugainaba landarakiba singa wari sanabada makhoigi aningba apamba moongda waroshin porakani haiba tarabadi kaidongoida waroshin poropang ngamloi haina thamlakli.